hiu kana bana tu jam thiba content hapche lido kari gi no aba nang katha loidra hairo video do le tabra bana na bu do no hai smile to su ngai tu pi na kai no ni mo ni ne hairo mu ni Hi Ma'am puna buka channel channel da muka sana taram nokseri Ma'am ngasi su video om pura gala ngasi di prank call tawrasi Ma'am na phana kuire ngoda prank call tawro waina hairi se do ngasi di prank call loina tawrasi aina ngasi prank call tawdose YouTuber Yaiphabi aina malaiba do adu mangonda tawdoini ado Ma'am yengminasi kamai tawse kamai tawge di yengminarasi Kamai tawdoino khangde number du kali aina save tawhina kauthokhare ba YouTuber Yaiphabi aina save to leirame ado yam tawrasika ai shamga se loina pongkhatlene sidai list se olawani ado tawna yengasi kayana haisike Kandida khana boina howna phadorika ado mayam khana boina howrage apuni dial kora number to bortoman switch off shobu tawrine number je switch off taw leirami ne yam phone chang hello Yaiphabi natro Kaino nang phone yang asai switch off to san thami jibo hello nang phone je kaino asai switch off to lai hai ba ai ne ra lai tong hom tong mo re chana no ai kaino ni ne ai jiri dagi ni aba ai kasada lak pa indo chaw jum da lak pa ne aba nawon da wa ma ha gen to bane hayo ne kaino tai ba nang saudi saunu ko duido nang tau da thabak to dugi thabak to nang tau bida ba dei jara roi kaino ne na hojiti amu sibastan matam joksale da na khangbi ka matam da no sibastan di ba sibastan matam joksale ba aduna kaino tai ba nang na amu mana hamu ma Lakhipur da gari accident tawri ya da na video ma hapki ba do ningjangi ba khang adu video do nang jaraga dem ta kakthaluai na haiba duna ke jaw gi chahi ahum mari ara kayo chahi ahum do nang huji aina ji kaino da kasada la ga ko indo chawai da la inya ba adu kasar kai don chaga do mi de kai adu mi do nang khangna ba nate akhoi papa ni ba do nate kai hai ba gari thauri ba mi do ai papa ni ne hello ikhatta ngang de mu ta namjan le na me gari thauri ba mi do van thauri ba mi do khoi papa ni ba ai sibastan ka ge nai kasada la inya ba adu iduna ne kasada gi jab la ka na sumaina sini pa jai tawna dum leira ri jam ta phang de ba ngasi uji la ka anda nangi video do Yaiphabi aina nang YouTube hangala chingala jengba matam da nang angang do yam nungsi aina ina jengba matam da jiki nangi video ai khoi video do yawram bai wa ne ba complete khange kari no sibo aina asina oibo re aina do ge aina papa da phone tawre hai re asmai tawre aduna papa mangon na number piro wai aina na ko number di laite number thira ka anda ai amu hai ge aina mai tawna phone tawre ne ba ai na ba se kana la bi dei ba adu budi nangon dai kamai hai ni ka so ai hai roi ai phone number ru mi na pi ra di hai bu thoi na adu di nangon da kamai hai do no ai number do koi thi ra ka anda phanga ka anda du hai ring ne ba ai hai se koi thi ra su number ang ka si mo dei lo ro mani na adu de ai kasada la ai kasada gi lodi ne ba nangi number se kasada gi lo da to ngai lo du no ai sign board the la ga tham de na ai number do hoi ne adu budi chumi haba nang sign board thela thamde ado mi duga gi lawra ko mata da di mi duga de na haidna ai nangon de pirei ni nang na pirei ni adu de haido yan de haigi dana mi gi number har su ka lori adu ai hairaki abado nangi video do khara jang ka tholai ba sibastan gi sune ko ba da sibastan gi su sidagi kasada gi akoi na huji lai sing do chawai jung da ni aba aduna sida lai su ne swai gi mi promak riyap chatui ne adu ma ki gari do chatui ne aba homra do wa do ngang na rak tringa da nang video do khara ka thalwai na hai gen tawui ne aba
ꯃꯤꯗꯣ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯃꯤꯗꯣ ꯍꯥꯏꯔꯗꯤ ꯀꯊꯠꯀꯦ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯑꯩ ꯊꯥꯖꯗꯦ ꯅꯪ ꯍꯩꯇ ꯍꯥꯏꯔꯤꯕ ꯃꯤꯗꯨꯁꯨ ꯅꯪ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯑꯩ ꯃꯥꯅꯤꯅꯦ ꯃꯥꯅꯤ ꯑꯩꯈꯣꯏ ꯄꯄꯥꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯆꯥꯅ ꯅꯪ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯍꯥꯏ ꯌꯥꯗꯦ ꯅꯠꯇꯦ ꯅꯠꯇꯦ ꯑꯁꯦꯡꯒꯤꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯒꯤꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯁꯤꯕꯁꯇꯥꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯣ ꯆꯍꯤ ꯃꯔꯤꯃꯨꯛ ꯐꯥꯔꯁꯤꯕꯨ ꯍꯥꯏꯔꯁꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯖꯁ ꯀꯩꯅꯣꯅꯤ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯕ ꯌꯥꯗꯦꯅꯦ ꯅꯪꯅ ꯀꯛꯊꯠꯂꯨꯕ ꯅꯪ ꯁꯥꯎꯅꯨ ꯈꯪꯉꯕ ꯑꯁꯦꯡꯒꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯕꯁꯇꯥꯟ ꯂꯥꯛꯀꯅꯤ ꯁꯤꯕꯁꯇꯥꯟ ꯑꯗꯣ ꯐꯔꯦꯕ ꯑꯩꯅ ꯀꯊꯠꯂꯁꯨ ꯀꯊꯠꯀꯦꯕ ꯑꯗꯣ ꯑꯩꯅ ꯆꯨꯞꯄꯤꯕꯁꯨ ꯍꯥꯏꯔꯛꯇꯦ ꯀꯅꯥꯗꯩ ꯅꯝꯕꯔ ꯂꯧꯔꯤꯅꯣ ꯑꯗꯨꯝꯇ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨ ꯅꯝꯕꯔ ꯄꯤꯔꯛꯄ ꯃꯤꯗꯣ ꯅꯪ ꯍꯣꯔꯦꯟ ꯉꯥꯡꯉꯨꯒꯗ꯭ꯔꯣ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯃꯁꯦꯟꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯝꯕꯔꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯄꯤꯊꯣꯛꯑꯦꯅ ꯈꯜꯂꯣ ꯃꯁꯛꯁꯨ ꯈꯪꯗꯕ ꯃꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦꯀꯣ ꯅꯝꯕꯔ ꯂꯧꯔꯛꯄ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯂꯧꯔꯒꯗꯤ ꯃꯥꯅ ꯑꯗꯨ ꯂꯧꯈꯤꯕꯅꯦꯅ ꯑꯗꯨꯗꯤ ꯌꯥꯏꯀꯣ ꯑꯩꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯔ ꯂꯧꯔꯛꯏꯅꯦ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯗꯒꯤꯗ ꯂꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯉꯤꯅꯦ ꯑꯩꯁꯨꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯝꯕꯔ ꯄꯤꯔꯛꯄ ꯃꯤꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯅꯪ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯀꯛꯊꯠꯂꯨꯀꯣ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯕ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯀꯛꯊꯠꯂꯨꯕ ꯀꯊꯠꯀꯦꯕ ꯑꯗꯣ ꯍꯥꯏꯔꯛꯑꯣꯕꯗꯣ ꯍꯥꯟꯅ ꯀꯅꯥꯅꯣ ꯍꯥꯏ ꯊꯝꯃꯒꯦꯀꯣ ꯊꯝꯒꯤꯅꯨ ꯍꯥꯏꯔꯝꯃꯨꯅꯦ ꯀꯔꯤꯒꯤꯅꯣ ꯇꯥꯔꯤꯅꯦ ꯍꯥꯏꯔꯝꯃꯨꯅꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯈꯣꯅꯦ ꯀꯊꯠꯈꯤꯅꯨ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣꯅꯦ ꯂꯣꯏꯔꯦ ꯑꯩꯒꯤꯁꯨ ꯕꯦꯇ꯭ꯔꯤ ꯆꯥꯏꯅꯤ ꯍꯥꯏꯔꯝꯃꯣ ꯆꯥꯔꯖ ꯋꯥꯗꯣ ꯍꯧꯗꯣꯔꯕꯅꯤꯅ ꯂꯣꯏꯁꯟꯁꯦꯕ ꯆꯥꯔꯖ ꯄꯨꯔꯣ ꯄꯋꯥꯔ ꯕꯦꯡꯛꯇꯣ ꯄꯨꯔꯣ ꯃꯤꯗꯨꯁꯨ ꯈꯪꯅꯤꯡꯉꯤꯅ ꯑꯩ ꯀꯟꯇꯦꯛꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯅꯥꯅꯕꯨ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅꯤꯅ ꯀꯩꯅꯣꯅꯦ ꯃꯧꯅꯤꯅꯦ ꯑꯗꯨꯅꯅꯤꯅꯦ ꯍꯥꯏꯔꯝꯃꯨꯅꯦ ꯍꯥꯟꯅ ꯅꯪ ꯃꯤꯗꯨꯒ ꯉꯥꯡꯉꯨꯔꯗꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕꯩ ꯉꯥꯡꯗꯣꯏꯅꯣ ꯃꯤꯉꯣꯟ ꯄꯤꯊꯣꯛꯄ ꯂꯣꯏꯔꯒ ꯉꯥꯡꯉꯨꯔꯒꯁꯨ ꯄꯤꯊꯣꯛꯇꯣꯏꯅꯣ ꯑꯩꯁ ꯂꯣꯏꯔꯦꯍꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯁꯦ ꯕꯦꯇ꯭ꯔꯤ ꯃꯣꯕꯥꯏꯜꯁꯦ ꯕꯦꯇ꯭ꯔꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯀꯛꯊꯠꯂꯨꯀꯣ ꯌꯥꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯃꯑꯣꯡ ꯆꯥꯗꯅ ꯇꯧꯔꯛꯏꯅꯦꯕ ꯑꯩꯁꯦ ꯍꯌꯦꯡ ꯁꯤꯕꯁꯇꯥꯟ ꯂꯥꯛꯑꯗꯤ ꯎꯅꯁꯤ ꯂꯥꯛꯀꯗꯧꯔ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯁꯤꯕꯁꯇꯥꯟꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯁꯟꯗꯦꯁꯤꯔꯣ ꯍꯥꯏꯁꯦ ꯑꯥ ꯅꯪꯁꯦ ꯀꯥꯏꯗꯒꯤꯅꯦ ꯍꯥꯏꯕ ꯑꯩ ꯖꯤꯔꯤꯒꯤꯅꯦꯕ ꯀꯁꯥꯔꯗ ꯂꯥꯛꯏꯕ ꯑꯩ ꯀꯁꯥꯔꯗꯩ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯒ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯁꯤꯕꯁꯇꯥꯟ ꯅꯣꯏ ꯏꯗꯣꯝꯆꯥꯅ ꯀꯥꯏꯗꯒꯤ ꯏꯟꯗꯣꯆꯥ ꯀꯩꯅꯣ ꯃꯣꯡꯒꯣꯜꯄꯨꯔꯒꯤ ꯁꯨꯅꯥꯏ ꯃꯣꯡꯒꯣꯜꯄꯨꯔ ꯍꯥꯏꯗꯣ ꯇꯥꯔꯕꯣ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯣꯏꯁꯨ ꯃꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯣ ꯀꯧꯅꯨ ꯀꯅꯥꯅꯣ ꯅꯤꯅꯦꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯍꯣꯏꯅꯦ ꯑꯗꯨꯒ ꯅꯝꯕꯔꯗꯣ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯅꯪ ꯀꯠꯊꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯔꯣꯕ ꯚꯤꯗꯤꯑꯣꯗꯣ ꯁꯤꯕꯁꯇꯥꯟ ꯂꯥꯛꯀꯅꯤꯅ ꯑꯩꯁꯨ ꯎꯅꯊꯣꯛꯑ ꯂꯣꯏꯔꯦ ꯎꯅꯔꯒꯅꯦ ꯋꯥꯅꯤ ꯐꯝꯃꯒ ꯐꯖꯅ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯒꯅꯦ ꯈꯪꯕ ꯀꯊꯠꯁꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥ ꯅꯝꯕꯔꯗꯣ ꯄꯤꯔꯤꯅꯣ ꯑꯝꯇ ꯍꯥꯏꯔꯣꯕ ꯉꯥꯏꯕ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦꯅ ꯁꯤꯕꯁꯇꯥꯟ ꯍꯥꯏꯗꯣ ꯅꯥꯏꯔꯛꯇ꯭ꯔꯗꯤ ꯎꯅꯁꯦꯕ ꯑꯗꯣ ꯅꯪ ꯁꯤꯕꯁꯇꯥꯟꯗꯨꯒ ꯍꯌꯦꯡ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯃꯨꯛ ꯒꯥꯔꯤ ꯔꯤꯖꯥꯕ ꯂꯥꯛꯄꯤꯗ꯭ꯔꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯕꯁꯇꯥꯟ ꯃꯃꯥꯡꯗ ꯀꯠꯊꯠꯂꯨ ꯍꯥꯏꯅꯤ ꯗꯨꯛ ꯆꯍꯤ 3-4ꯁꯦ ꯃꯥ ꯑꯩ ꯔꯤꯖꯥꯕ ꯂꯥꯛꯇꯅꯗꯤ ꯇꯣꯛꯑꯝꯃꯣꯏꯗ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯃꯤꯒꯤ ꯗꯣꯁꯥ ꯍꯥꯏꯕꯗꯨꯅꯤ ꯍꯦꯛꯇ ꯅꯪ ꯍꯦꯛꯇ ꯃꯉꯣꯟꯗ ꯑꯗꯨ ꯅꯨꯃꯤꯠꯇ ꯊꯣꯛꯑꯦꯅ ꯑꯀꯣꯝꯕꯗꯣ ꯊꯣꯛꯀ ꯀꯗꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯗꯨꯅ ꯀꯥꯏꯗ ꯊꯣꯛꯏꯕ ꯀꯩꯅꯣ ꯂꯛꯈꯤꯄꯨꯔꯒꯤ ꯀꯩꯅꯣꯝ ꯑꯩ ꯈꯪꯗꯦꯅꯦ ꯃꯐꯝꯗꯨꯗꯤ ꯈꯪꯗꯦꯅꯦ ꯑꯩ ꯅꯣꯏ ꯑꯗꯨꯋꯥꯏꯗꯨꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯥꯅꯦ ꯌꯥꯝ ꯐꯗꯣꯏꯅꯦ ꯃꯐꯝꯗꯣ ꯆꯨꯝꯃꯝꯃꯒꯗꯤ ꯑꯩ ꯅꯣꯏ ꯑꯗꯨꯋꯥꯏꯗꯨꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯥꯅꯦ ꯃꯐꯝꯗꯨꯗꯤ ꯂꯛꯈꯤꯄꯨꯔ ꯀꯥꯏ ꯑꯣꯏꯗꯅꯣ ꯍꯥꯏꯅꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯄꯨꯔꯥ ꯕꯦꯔꯥ ꯀꯥ ꯂꯩꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯅꯦꯕ ꯑꯩꯁꯨ ꯉꯁꯤ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯔꯣꯏ ꯈꯪꯉꯤꯅꯦ ꯑꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯌꯥꯔꯒꯗꯤ ꯑꯝꯇ ꯀꯛꯊꯠ ꯚꯤꯗꯤꯑꯣ ꯑꯃ ꯀꯛꯄꯗ ꯚꯤꯗꯤꯑꯣ ꯑꯃ ꯀꯛꯄꯗ ꯅꯪ ꯀꯩꯁꯨ ꯀꯩꯅꯣꯗꯤ ꯇꯧꯔꯣꯏꯗꯅ ꯚ꯭ꯌꯨ ꯀꯥꯟꯅꯕ ꯍꯥꯏꯅ ꯌꯥꯝ ꯊꯤꯕ ꯀꯣꯟꯇꯦꯟꯗꯣ ꯍꯥꯞꯆꯤꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯨꯒ ꯑꯩ ꯕ꯭ꯂꯣꯒꯤꯡꯐꯥꯎ ꯍꯧꯗ꯭ꯔꯤ ꯑꯩ ꯖꯁ ꯑꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯒ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯀꯩꯁꯨ ꯕ꯭ꯂꯣꯒꯤꯡ ꯍꯧꯗ꯭ꯔꯤꯑꯕ ꯑꯩ ꯑꯗꯣ ꯅꯪ ꯀꯩꯅꯣ ꯇꯧꯕ ꯀꯛꯊꯠꯂꯣꯏ ꯍꯥꯏꯔꯣ ꯅꯪ ꯑꯗꯨꯒꯤꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯎꯅꯔꯒ ꯀꯊꯠꯁꯦꯕ ꯑꯩꯅꯗꯤ ꯑꯩ ꯅꯝꯕꯔꯗꯣ ꯀꯅꯥꯗꯩ ꯂꯧꯔꯤꯅꯣ ꯍꯥꯏꯔꯛꯑꯣꯕ ꯃꯌꯥꯝ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯣ ꯑꯩꯁꯨ ꯉꯝꯗꯔꯦꯕ ꯇꯜꯂꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯍꯥꯏꯗꯣꯛꯑꯒꯦ ꯇꯥꯔꯤꯅꯦ ꯍꯦꯜꯂꯣ ꯑꯩ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦꯅ ꯇꯧꯔꯤ ꯉꯥꯁꯦ ꯍꯦꯜꯂꯣ ꯑꯩ ꯃꯈꯣꯟꯁꯦ ꯇꯥꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯑꯩ ꯃꯈꯣꯟꯁꯦ ꯅꯪꯅ ꯇꯥꯈꯤꯕꯒ ꯂꯩꯕ꯭ꯔꯣ
ꯃꯈꯣꯟꯗꯤ ꯇꯥꯈꯤꯕ ꯂꯩ ꯑꯗꯨꯅꯅꯤ ꯑꯩ ꯊꯥꯖꯗꯦ ꯄ꯭ꯔꯦꯡ ꯀꯣꯜ ꯃꯥꯜꯂꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧ ꯇꯥꯈ꯭ꯔꯤꯕ ꯅꯪ ꯃꯈꯣꯟꯗꯤ ꯀꯅꯥ ꯃꯥꯜꯂꯤ ꯈꯪꯉꯕ ꯍꯥꯏꯔꯧꯅꯦ ꯑꯩꯁꯨ ꯌꯨꯇꯨꯕ ꯄꯥꯏ ꯀꯩꯅꯣ ꯀꯁꯥꯔ ꯅꯤꯉꯣꯜ ꯅꯠꯇ꯭ꯔꯥ ꯃꯈꯣꯟꯗꯣ ꯌꯥꯔꯣꯏ ꯌꯥꯔ ꯃꯈꯣꯟꯗꯣ ꯅꯪ ꯑꯇꯣꯞꯄꯅ ꯁꯥꯍꯜꯂꯁꯨ ꯐꯕ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤꯗ ꯀꯅꯥꯝꯇꯅ ꯍꯦꯛ ꯍꯥꯏꯗꯦ ꯅꯪ ꯃꯈꯣꯟꯁꯦ ꯄꯨꯔꯥ ꯀꯁꯥꯔ ꯅꯤꯉꯣꯜ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯕ꯭ꯂꯣꯛꯁꯨ ꯌꯦꯡꯉꯤꯁꯤꯕꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯈꯣꯠꯇꯣꯛꯅ ꯃꯤ ꯑꯃꯅ ꯉꯥꯡꯍꯜꯂꯝꯃꯒꯗꯤ ꯅꯪ ꯀꯅꯥꯃꯁꯨ ꯉꯥꯡꯗꯦ ꯅꯪ ꯃꯈꯣꯟꯗꯨꯁꯨ ꯈꯤꯇꯪ ꯁꯦꯝꯗꯣꯔꯛꯇꯦ ꯄꯨꯔꯥ ꯅꯪꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯈꯣꯟ ꯑꯗꯨꯝ ꯉꯥꯡꯉꯦ ꯆꯨꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯪ ꯔꯦꯀꯣꯔꯠ ꯇꯧꯔꯁꯤ ꯌꯦꯡꯉꯣ ꯆꯨꯝꯃꯦ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗꯦ ꯂꯥꯜꯂꯤ ꯑꯗꯨꯒꯁꯨ ꯂꯥꯜꯂꯤꯒ ꯍꯥꯏꯅꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯜꯂꯤ ꯃꯤ ꯁꯤꯕꯁꯇꯥꯟ ꯂꯥꯛꯀꯗ꯭ꯔꯣ ꯁꯤꯕꯁꯇꯥꯟ ꯍꯥꯏꯔꯣ ꯁꯤꯕꯁꯇꯥꯟꯁꯦ ꯈꯪꯗꯦꯅꯦ ꯑꯩ ꯅꯪ ꯍꯦꯛꯇ ꯍꯥꯏꯔ ꯅꯛꯁꯜꯂꯦ ꯀꯩ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯖꯔꯦ ꯑꯩ ꯅꯨꯄꯥꯒꯤ ꯃꯥꯏ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯅ ꯃꯣꯏꯒꯤ ꯄꯤꯛꯅꯤꯛ ꯆꯥꯕꯒꯤ ꯗꯦꯠ ꯇꯝꯃꯝꯃꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯑꯩ ꯁꯤꯕꯁꯇꯥꯟ ꯆꯠꯇꯣꯏꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯄꯤꯛꯅꯤꯛꯀ ꯀꯦꯟꯁꯦꯜ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯊꯥꯗꯕꯤꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯂꯥꯛꯎ ꯍꯥꯏꯅ ꯆꯠꯄ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯔꯦꯗꯤꯗꯤ ꯑꯣꯏꯔꯦ ꯐꯤꯔꯣꯟꯒꯗꯤ ꯑꯗꯨꯝ ꯁꯨꯅ ꯈꯣꯠꯅ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯦ ꯐꯪꯅꯁꯤꯗꯅ ꯂꯥꯛꯑꯗꯤ ꯅꯣꯏꯗꯤ ꯔꯦꯗꯤ ꯇꯧꯅ ꯂꯩꯈ꯭ꯔꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ ꯀꯔꯤꯝ ꯈꯪꯗꯦ ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯁꯨ ꯈꯪꯗꯦ ꯅꯣꯏ ꯅꯛꯏ ꯅꯛꯇꯦꯀꯣ ꯊꯥꯞꯄꯤꯀꯣ ꯊꯥꯞꯄꯤ ꯍꯥꯏꯕ ꯊꯥꯞꯄꯤ ꯍꯥꯏꯔꯣ ꯊꯥꯞꯇꯦꯗ ꯅꯣꯏꯅ ꯂꯥꯛꯇꯣꯏꯅ ꯁꯤꯜꯆꯔ ꯂꯥꯛꯇꯣꯏꯔꯥ ꯅꯣꯏꯅ ꯌꯥꯝ ꯊꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯥꯞꯇ꯭ꯔꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯠꯇꯕ ꯃꯐꯝꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯆꯠꯆꯔꯤꯉꯦ ꯐꯔꯦ ꯄ꯭ꯔꯦꯡꯀꯣꯟ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯕ ꯑꯣꯏꯗ꯭ꯔꯦꯕ ꯅꯪ ꯃꯈꯣꯟ ꯑꯣꯟꯊꯣꯛꯑꯁꯨ ꯐꯕ ꯅꯪ ꯈꯪꯉꯦ ꯅꯪ ꯋꯥꯍꯧꯗꯒꯤ ꯅꯪ ꯈꯪꯉꯦ ꯅꯪ ꯍꯧꯒꯠꯂꯛꯄꯗꯩ ꯅꯪ ꯈꯪꯉꯦꯕ ꯃꯈꯣꯟꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ 2% ꯉꯥꯏꯔꯦ ꯑꯣꯏ ꯊꯝꯃꯒꯦ ꯑꯩ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯊꯝꯃꯦ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯄ꯭ꯔꯦꯡꯀꯣꯜꯅ ꯍꯥꯏꯅ ꯇꯧꯔꯤ ꯃꯤ ꯈꯔ ꯁꯥꯎꯅ ꯈꯟꯅꯕ ꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯎꯜꯇꯥ ꯃꯥꯅ ꯈꯪꯗꯣꯛꯈ꯭ꯔꯕꯅꯤꯅ ꯈꯟꯅꯕꯒ ꯌꯥꯍꯧꯗ꯭ꯔꯦ ꯈꯟꯅꯍꯧꯗꯔꯦ ꯂꯥꯏꯕꯛ ꯐꯔꯦ ꯉꯁꯤꯗꯣ ꯈꯟꯅꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ